Image the main Tabiri Basango Yunam Anuradha Devine Konuna Krumzari. Housing Maroi Bapalda, Manipur Chief Minister, House of Public and a Kangan Balatry, official and a Kangal of Consulatory Hina, caretaker Chief Minister, and the Rena Podokray. The Ramaturam Suba, Kanglai Mega Sport Festival, Nasidi Hodokray. Pakistan Police na Yamlabad Drugs and Pagapangan Kray. Renana, Punjab ki Nauna Wasak Lok Sabha Chief Minister Bhagwat Manna Anti-Corruption Helpline Amalau Sauragani and a Podokray. House of Power Sanon Episode Manipur Lenga Chief Minister House of Power Oina Kanganbal Laitri, Loinana official Oina Kangalapasu Laitri, Haina caretaker Chief Minister Napundurakli. Wapoma Singasi caretaker Chief Minister Amadi President Sardar Deviga Loinana Delhi Daki Imphal Ge Airport Tunglakibada Pongdulam Kibane. Caretaker Chief Minister na Makataraduna Taluba Kongsat Adu Pangthokiba Mikalgi review meeting gi yobu chalubane. Bharatiya Janata Party yamna organized over disciplined Labour Party amani Manipur ge Chief Minister kanana oigane haiba mathak thongba singna levelapagi matung ina Manipur observer laglaka khangalagani hainasu Chief Minister na phongdolangki. There are so many speculations, so many things sadly. But BJP is a party. Yamna organized over yamna disciplined over party ni sigi the makta formalities nahan gi akoi gi di election gi review meeting ni. Election gi review meeting ni parliamentary board na moi tonga na phamse bani parliamentary board ta khoi yauk de. Parliamentary board ki ko na PM moi kare moi tonga na phamse bani ai khoi na phamir du di nadaji ki makha da koi how ki election du koi karai da mang ki ba kadi ki sit yam phangba phangda ba kana na kari soi ba son ba ki review meeting to bani madu dai da koi na Chief Minister hapana tra hap dai board di parliamentary board logjaga da poni social media da kari da chana ri ba mayam si masi si phawbo da official loi ba ai ngon du su khangal pulaitri observer lakhini observer khangre aduna manipur mayam da ina hajar is speculation da koi masen gi marab da misunderstanding thong na ba konar ba tobi gano let whoever comes party na lor ko decision do we should welcome Amaramda BJP National Leaders in New Delhi da Unarudaba State BJP ge senior leaders su Oriba Hanage was Minister Tongan Besarjana Haikre Handak New Delhi da Saluba Adu Party ke Oiba Atopa Mikhalga Bari Lainaba Wari Sanarubani Masida State BJP ge Lusingba Khanbage Wafama Mata Luchingba Singa Wari Sanaba Laite Wafama Singasi Imphal International Airport New Delhi dage halakiba Hanage Works Minister Tongan Besarjana Permission hangba wahangda phungdokibani Mana Makatana Haikibada State BJP ki lusingba khanbage wafam asi tarai tarai na lawrak loi masi parliamentary board ki luchingba Imphal da laglaga phaba luchingba makhanjal sanu khanba ngamdabagi wafam de leite haiki Amaramda housing parliament ki budget mifam sathariba amadi Manipur UP Goa amasung Uttarakhand ge oina luchingba khanba leitre yausang kumai lakpana maramoiduna luchingba changna khara thengthaba male haiki Ngarang Thamban Sanglenda Harau Nungaiba Phongdoktuna Bombla Thakiba Singado Party Asida Ladiba Singh Amaga Wakhan Manade Media da Haikiba Wapam Singh Adu Speculations Oiramgani Media da Kwaidiki Sumbasi Tokraba Matungda Phongmana Kwaidiki Chumi Masi Hai Haiduna Waru Biganu Party Haibasi Miyamgini Mi Haibasi Amaga Manade Masi Ate Party da Sule Aikhoina Kanakiba meeting da Karimata Kanakide leadership ki matang da de high command ki bakha pole observer lakpa ki matang karma matamda lakane khangmangamde maramde housing parliament ke mifam chathari hade suphongdoki isama gaduga khoi gi punam khoi yaure ara challe khoi yam nungai ba khoi gi victory khoi Manipur da BJP ni absolute phangpagi khoi celebration tawmunna ba khoi nungai mina ba du den further lakadaba khoi election lakador mathang meda khoi tongan ba election mathangi 2024 da election tawna bagi khoi review meeting nungai na khoi pangthok mina matung da khoi thodokpa amta khanaba leite aduga to pa leriba khanaba judi tongan ba podamda khanagani haibagi wafam da khoi laikhiba mali
Manipur ki Governor Laganishan na Manipur miyam da yaksang kumai thasa ke tang tara ni panda ke kuni choi phauba pangthokadoriba tharomda harau nungai pa pausan piri. Festival of Holy State asidane yaksang haina pangthokliba chai khudinge Fariand lamda thada pangthokliba machuge kumai asida naha al khaidna mipung khudimangna harau nungai na isor ki mingda pangthokli. Yausang Festival asi hauzaki matam asida state asida sana khona baromda kanna changsillagle lekai khudingda yausang ge sport festival haina pangthokli. Kumai asina lakpada dharma ki khena bathamdana ingna tapna kumai asi pangthokla se haina governor ge yapapausin ge cherol adu hairi. Yausang kumai na lakpada caretaker chief minister and birena Manipur gi miyam da yapapausin pirakli. Maki pausen da palibadi kumai asi lamdam sige kumai singe manungda asowa kumai amani masibu miyamna haraute amna jahi ge khanaba leitana pangthongnari kumai singe manungda machu tainaba thabal songba amadi cultural performance sing unabata natana jahi kharasidadi sport event sing pangthoktuna ekogi talent sing uthoknari asegumlaba machuge kumai asida caretaker chief minister masamaksu miyam ge haraute amba aduda sarukya jari kumai asi miyam da nungai phapapura warasan hairi Manipur da haukiba pung kunmari da miyoi tare covid positive oiba thenakre miyoi anina laikhidre pungpha masida miyoi chanipanga humbutraktaru covid test tauki maduda miyoi tare da covid positive oikibana ngasage covid positive oibagi chang sada 0.9 laikhi status gi oina laisa dase sandoropadi ki ngasi pawda punba miyoi lakama lisang kontra tare sumna kontra manga covid positive oiba thenakre masagi manungda miyoi lisanganiga chamaga kunna laikhidre Malimpumagi oinadi COVID positive case koti nifutaruk lak nifutaruk lising yang mari chanipan nifunitoi sukre masagi manungda miyoi lak humpu lising marupunitoi chanipan yang nitone laikhidre aduga miyoi koti kuntrama pand lak humpu mapand lising humbudra chamapan marupudra mathoina narmadagi phakre Mairui singi lupama oiriba Kanglai Park Student Association KSA na chahi kudinge yangsang manungda leptana chatharakiba Kanglai Mega Sport Festival ngasi ayupung tara tabada taramatoirak suba oina mapan kangjebungda hodokre hodopgi tharamda mairoi sing amadi thangtage sanaroi sing yauna kangladagi maira lauraba matung mapan kangjebungda maira sukhatpa amadi KSA gi financing kathana hodoki tharamadda Zenevsky Director Professor L. Devend KSA gi President Sukant Vidyananda amasung Manipur University gi Registered Professor W. Chan Babuna President Member oiki Sport Festival asi ngasidigi thasigi tangkuni thoi phawwa pangthokani Sport Festival asigi manung channa mapan kangjebungda sahi taratreke makhage Kanglai Park Football Trophy Kanglai Park Marathon Race Men's Open Kanglai Park Chaibi Yandam Naba Khurai Popular High School Ground pangthokani Thangta Sangland Yumnam Huidromda Kanglai Thangta Championship Singzamai Kangsang Nangmaira Pam Laikai Amadi Gopal De Mandap Yaiskund Jinga Kam Laikai da Kanglai Park Kang Trophy Amadi Mapan Kangjebungda Inter Students Invitation Football Trophy Pangthongna Basam Sakre Hairi Haudopagi Tharamadu tongan ba civil society organization singi mihut sing Kanglai Ima Loop Gil IPSA Akom Loop Siko Pandam ne chingba gilu jangba kya su sarugyaki Jalibatha Mars ke manungshida Kaksing Phoksupat Laikai Lairambi Paringda Yungba electric post singda yanduna leiba Imas Cable TV ge Fiber wire ge gang boxing kana ko malam hentu henba music na yamna toina naudina sangba sisina tuna kapsenduna thugai bire masina maram oiraga phoksupat chumnang turen wangma DSA amadi ningthau paring chungma mapang kharada Imas Cable TV ge tharam uhondaba amadi Cable TV network asige pochai manghanduna khudung sadaba kya mayukna hale Gangbox asi haukiba tang manga amadi ngarang tang tarataruke nubidangda thoki asuguma mathong hoktaba thabak makatana chathabiganu haina Imas Cable TV ki maikidege khanganjari Kaksing Police Commando gi SI Langpung Lakpam Rocky Singana luching batte mamana Impal More Lambida purakpa yamlaba drug sing phagapangam khrei phagalaba miyoi amati potsing adu pawi singe mamangda putolodna Kaksing SP Sri Badna Phongdokibada Kaksing Unique Police Commando SIL Rocky Singana lusang batima amana Delhi routine oina nungtingi pungka amarum taba matamda Impal More Lambida
frisking tawduna laiki tanjaduna moriramdagi imphal tamna lakpa creta car angoba number na AS01 BZ 9474 oiba ama khamna bakhangan ke yamna chingnaningai oiba maungda car adu khamlamdana kanna thauraga chatki adubu commando team aduna khonglei tuna tanaduna sora jingangda phabangamki makatana verification tauraba matamda mahak more 1 number 7 dagi thangbil land haukep kawi haiba khangbangaki makatana gari adu check tauraba matamda number 4 oigani chingnaba cap humphumanga aduga WY ni chingnaba bandanda ani amaga phangbangamki mahako makatana investigation taunaba amadi aingi oiba thabak tharam sing laukhadaba kaksang police station da kusinaragani haina phungdurangki pagalaba polam sing adu malamgi kaitenda lupa crore home makaidongi oigani hairi. After observing the formalities, the suspected contraband was seized and it will be handed over to Kakching police station for further necessary legal action. I would like to Handa pangthoki bataran ito suba Manipur Bidhan Sabagi Janayana election da Santi Raksa ki phibam kahendana thamnana bagi damakta lengang state sida paibe yare haina ayaba bikraba license gun sink mikhan ge thabak thoram loidriba phawba district ke police station singda pishan hankiba adu 58 Surasampur Assembly constituency ke oina district police da pishan ke banongmai sing lokthok laba yarakani haina district magistrate Surasampur na khangalaglai Nomai sing adu lokthokpa lakpada samit taurabada police na issue tawkiba receipt loinarakadabani hairi banba yabadi license gun sing samit tawnakiba aduda district asage 58 Surasampur Assembly constituency khaktake oina nomai lechingama chahum humputaru district police court mini secretariat tuibungda mamang chahi lesangani kumatogi october ge tang 13 ge hauraga december ge tang 10 phawda bislaki hairi Haukiba March ke tangka ani lisangani kunitoida kaksang district committee MSU ge meyang makada pangthokiba mathematics competition ge prize distribution ceremony ama ngasi Eureka Academy thaunazamda pangthokre hariba competition ase campaign for total education ge themda pangthokibani tharomasida Chongtham Indra Singh member Waikong Zilla Parishad Ilangwam Joy Singh principal Eureka Academy Lystrom Athoba Maitei vice president MSU headquarter na Chief Guest of Honor amasong Pangstand President oina saruyaki. Taramasiga marilena competitions asida makong matang takraba mahiro shingda mana yenthoki makong matang ahum suba phawbode Eureka Academy ke mahiro shingduna taki makoyedudi Menaka Huidrom first position Yumnam Yaipaba second position Jingakam Italy third position amasung mahiroi tarada consolation prize pibagaloinana thoram asibu mapung phana pangthoki panbayabade competition asida kaksang district ke makhada leba tokan tongan ba mahiloi sang singdagi lakpa mahiroi chamaga marafu mangana saruya khibane ngasi IGP Manipur amasung Nagaland sector Imphal Manipur gi meng makhada civic action program 2021-22 gi manungchana water storage tank amade sports item sing jiribang gi usathon dal leiba 87 battalion CFPF na sinduna national highway touches 7 dal leiba bara posta kunt mapanda yentopagi tharama mapang thokre plastic water storage tank liter chamanga barak premium water tank ed Sibilong kunda piki amadi football ga volleyball gana santi khunau paitol kaipundai oinam long kaimai tolent sibilong karamka amadi uchathon khunseng de yanthoki Huidrong Premsit Maitei Commandant 87 Battalion haikibada ngasi asigumba civic action program asi khunza singa CRPF singa lainariba mari asi hana Jadhanaba amadi nungshi sanana lainanabagi damakta program ase pangthopani amasung sport items singasi khunza singe yutna phajana seasonaraga landamasida sport ki maithong ONC haiba wapang ke athamki Bochai phangkiba khunza singnasu 87 battalion CRPF wasu harawa amadi thagatpa phongdoki Tharamaduda Huidrom Premsit Maitei Commandant 87 Battalion
Dr. Florence Dangmai, CMO 87 Battalion CRPF Amadi T. Thongkhanland, 2nd in Commandant 87 Battalion CRPF na Saruyaki. Punjab के अनोवा चीफ मिनिस्टर आम आदमी पार्टी की भागवंत मन्ना एंटी करप्शन हेल्पलाइन अमा लॉन्च तौगनी हाइना ngasi lauthokre ngarang wasak laukiba manna nomatasu matam manghalloi haina wasak tuna khanganki helpline aduke number maski tangkulum da launch togani haiki government employees singi sada marupudra mapandi pukchin chengna thabak tawbanina makoi da ki hanbalaite adum oinamak chamada amadi sanja thumza da senai अब खक्तना संजा थुमजाबो मुथत बंगमगने हाइके संजा थुमजादा चनबा मियोय अदु exemplary punishment पीगने पंजाब तके संजा थुमजा मुथत हाबसे आपके पांदमने फेब्रुवारी की तंग मंगा दा पार्टी चीफ अमसुंग दिल्ली चीफ मिनिस्टर अरविंद केजरीवाल ना हाइकेबदा अपनाबो गवर्नमेंट समलबदे गवर्नमेंट जॉब दा संजा थुमजा मुथकने ngasi police amadi administration official singa oina unabada sanja thumza leitaba government amagidama bhagwant manna kanapan ki civil amasung police official singidamagta best performance award quarterly ge oina piragani haiba wafamsu chief minister manna phongdoke lankana songnariba ukraine da indian taramanga kundi haujaksu leidi operation ganga ge thabak loidre haina government na phongdokre Foreign Ministry के वंगांग लोय अरिंदम बक्चिना हाइकिबदा ऑपरेशन गंगा के थबक लोइशिंद्री यूक्रेन की लमदगे थोकलकनिंगबा इंडियन खुदिमक लौथोकनी जनवरी थादा यूक्रेन दा इंडियन क्या लेबगे थिदोकबदा अयामदे महिरोय ओइकी पुन्ना लेसन कुंदी सुकी हाइकी हजक अरोबदा मरोयबा पाव हमोन पिजरी Manipur के चीफ मिनिस्टर हौजफाबु के अना खांगन बलेट्री ऑफिशियल अना खांगन लफजु लेट्री हाइना केयरटेकर चीफ मिनिस्टर एमबीरेना पोदोक्रे तरामाथुरक सुबा कंगलै मेगा स्पोर्ट फेस्टिवल ngasi होदोक्रे बक्सर पुलिस ने यामलाबा ड्रग सिंह फगपंगन ख्रे रोनना पंजाब के नौना वासक लोकसभा चीफ मिनिस्टर भगवत मन्ना एंटी करप्शन हेल्पलाइन अमल लाउट तौरगने हने पोदोक्रे इमेज पाउदाम ngasi गिदिमता ngasi दा लोइजरे मेंग ताबिरि बेसंग अमुका हना खुरमजरी